ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯐꯝ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤ ꯇꯨꯔꯦꯟ ꯋꯥꯡꯃ ꯇꯧꯅꯕꯒꯤꯗꯃꯛ ꯊꯣꯡ ꯑꯃꯠꯇ ꯁꯥꯔꯝꯗꯦ ꯑꯗꯨꯅ ꯇꯨꯔꯦꯟ ꯋꯥꯡꯃ ꯑꯁꯤ ꯍꯣꯡ ꯍꯤ ꯇꯧꯗꯨꯅ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯔꯝꯃꯤ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯋꯥꯡꯃꯔꯣꯝꯗꯒꯤꯗꯤ ꯁꯣꯝ ꯇꯨꯔꯦꯟ ꯋꯥꯡꯃ ꯂꯥꯟꯊꯣꯛꯑꯒ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯕꯖꯥꯔ ꯑꯃꯠꯇ ꯀꯥꯒꯦ ꯆꯠꯀꯦ ꯍꯥꯏꯔꯒꯁꯨ ꯑꯁꯣꯝ ꯋꯥꯡꯃꯔꯣꯝꯗꯒꯤ ꯆꯠꯇꯣꯔꯤꯕꯅꯤ ꯃꯈꯣꯏ ꯑꯗꯣꯝꯗꯒꯤꯅ ꯑꯃꯨꯛ ꯄꯥꯠꯇ ꯉꯥ ꯐꯥꯕꯒꯤ ꯑꯩꯈꯣꯏ ꯑꯁꯣꯝ ꯋꯥꯡꯃꯁꯤ ꯂꯥꯟꯁꯤꯜꯂꯛꯇꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯄꯥꯠ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛꯁꯤꯅ ꯇꯨꯔꯦꯟ ꯋꯥꯡꯃ ꯑꯅꯤꯁꯤ ꯃꯔꯨ ꯌꯥꯝꯅ ꯑꯣꯏꯅꯔꯝꯃꯤ ꯃꯇꯝ ꯁꯥꯡꯅ ꯊꯣꯡ ꯑꯃꯠꯇ ꯁꯥꯗꯅ ꯍꯤꯗ ꯁꯨꯝ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯔꯛꯄꯁꯤꯗ ꯊꯕꯛꯇ ꯊꯨꯈꯥꯏ ꯒꯥꯔꯤꯗ ꯆꯠꯄ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤ ꯌꯥꯔꯛꯇꯕꯗꯒꯤ ꯃꯈꯣꯏ ꯑꯁꯣꯝ ꯋꯥꯡꯃꯒꯤ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩꯈꯣꯏ ꯑꯁꯣꯝꯒꯤ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯀꯨꯏꯁꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯊꯣꯡ ꯑꯃꯠꯇ ꯁꯥꯕꯤꯌꯨ ꯍꯥꯏꯗꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯖꯈꯤꯕꯁꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄꯤꯔꯛꯇ꯭ꯔꯤ ꯃꯁꯤ ꯈꯨꯜ ꯑꯅꯤꯁꯤ ꯃꯤ ꯌꯥꯝꯅ ꯇꯥꯗꯦ ꯍꯥꯏꯗꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯍꯟꯗꯛꯇꯤ ꯂꯥꯛꯀꯗꯧꯔꯤꯕ ꯕꯣꯠ ꯑꯁꯤꯗꯗꯤ ꯈꯨꯜ ꯑꯅꯤꯁꯤ ꯆꯞ ꯃꯥꯟꯅꯅ ꯕꯣꯠ ꯈꯣꯝꯕ ꯂꯥꯛꯄ ꯑꯃꯠꯇ ꯆꯪꯍꯜꯂꯒꯨꯝꯁꯤ ꯕꯣꯠꯁꯨ ꯊꯥꯗꯔꯒꯨꯝꯁꯤ ꯃꯈꯣꯏꯅ ꯊꯣꯡ ꯑꯁꯤ ꯁꯥꯕꯤꯔꯛꯀꯗꯕ ꯃꯥꯟꯈ꯭ꯔꯦ ꯑꯗꯨꯅ ꯊꯣꯡꯁꯤ ꯈꯨꯜ ꯑꯅꯤꯁꯤ ꯃꯥꯟꯅꯔꯒ ꯎꯒꯤ ꯊꯣꯡ ꯑꯃ ꯁꯥꯔꯁꯤ ꯈꯨꯜ ꯑꯅꯤꯁꯤ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯅꯔꯒ ꯊꯕꯛꯇꯨ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯑꯁꯤ ꯍꯥꯏꯅꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯁꯨ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ ꯈꯨꯜ ꯑꯅꯤꯁꯤꯗ ꯂꯩꯕ ꯑꯍꯜ ꯂꯃꯟ ꯈꯔꯅꯁꯨ ꯑꯁꯨꯝꯅ ꯃꯣꯏꯒꯤ ꯃꯣꯠꯁꯨ ꯍꯦꯛ ꯐꯣꯡꯗꯣꯛꯅꯔꯛꯏ ꯏꯆꯥ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯊꯣꯡ ꯑꯃ ꯁꯦꯝꯁꯤ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕꯗꯤ ꯈꯨꯜ ꯑꯅꯤꯁꯤ ꯉꯁꯤꯐꯥꯎ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟꯒꯤꯗꯃꯛ ꯑꯁꯨꯛ ꯀꯨꯏꯔꯛꯄ ꯃꯇꯝꯁꯤ ꯎꯔꯣꯛ ꯊꯣꯡ ꯃꯆꯥ ꯑꯃꯠꯇ ꯑꯣꯏꯔꯒꯁꯨ ꯁꯦꯝꯃꯝꯗ꯭ꯔꯤꯕꯁꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯅ ꯃꯁꯤ ꯃꯔꯝ ꯑꯃꯒꯤꯁꯨꯅꯤ ꯈꯨꯜ ꯑꯅꯤꯁꯤ ꯍꯥꯟꯅꯗꯤ ꯊꯥꯏꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯈꯨꯜ ꯑꯃꯠꯇ ꯑꯣꯏꯔꯝꯃꯤ ꯍꯥꯏ ꯃꯗꯨ ꯂꯥꯏꯒꯤ ꯑꯔꯨꯕ ꯁꯥꯞ ꯑꯃꯗꯒꯤ ꯈꯨꯜ ꯑꯅꯤꯁꯤ ꯇꯣꯈꯥꯏ ꯇꯥꯟꯅꯈꯤꯕꯅꯤ ꯍꯥꯏ ꯃꯁꯤꯗ ꯊꯣꯡ ꯁꯥꯔꯨꯕꯁꯨ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯤꯛꯇ ꯏꯔꯝꯕꯗ ꯈꯨꯜ ꯑꯅꯤꯃꯛ ꯑꯋꯥꯕ ꯇꯥꯅꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯇꯅ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯐꯣꯡꯗꯣꯛꯑꯝꯕ ꯈꯔꯁꯨ ꯂꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯝꯁꯤ ꯑꯑꯣꯟꯕꯅꯤ ꯊꯣꯡ ꯁꯥꯗꯅ ꯂꯩꯕꯁꯤ ꯈꯨꯗꯣꯡꯊꯤꯕ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯛꯄꯗ ꯃꯌꯥꯝꯁꯦ ꯍꯤꯗ ꯑꯅꯥꯕ ꯄꯨꯕꯁꯤ ꯌꯥꯝꯅ ꯋꯥꯅꯔꯦ ꯌꯥꯝꯅ ꯄꯨꯡꯆꯥꯎ ꯆꯥꯎꯗ꯭ꯔꯒꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯂꯥꯟꯊꯣꯛꯄ ꯌꯥꯔꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯐꯔꯒꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯕ ꯋꯥꯁꯨ ꯇꯤꯡꯀꯦꯜ ꯂꯥꯏꯀꯦꯜꯗꯁꯨ ꯍꯦꯛꯇ ꯍꯣꯏꯗꯦ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯈꯣꯏꯅ ꯊꯣꯡ ꯁꯥꯕꯁꯤꯗ ꯂꯥꯏ ꯇꯤꯟ ꯅꯤꯡꯊꯤꯖꯅ ꯈꯣꯏꯔꯝꯃꯒ ꯆꯦꯛꯁꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯣꯡꯁꯤ ꯁꯥꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝꯁꯤ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟ ꯈꯔꯅꯁꯨ ꯃꯈꯣꯏꯒꯤ ꯃꯣꯠꯇꯨ ꯐꯣꯡꯗꯣꯛꯅꯔꯛꯏ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯅꯍꯥꯁꯤꯡꯅꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯗꯨꯝ ꯂꯨꯝꯅ ꯂꯧꯅꯔꯝꯃꯤ ꯊꯣꯡ ꯑꯗꯨ ꯁꯥꯕ ꯍꯧꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯈꯨꯜ ꯑꯅꯤꯁꯤꯗ ꯂꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯂꯞ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯊꯣꯛꯑꯒ ꯊꯣꯡ ꯑꯗꯨ ꯁꯦꯝꯕ ꯍꯧꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯏꯁꯣꯔ ꯃꯥꯅ ꯍꯦꯛ ꯆꯥꯟꯕꯤꯗꯅ ꯊꯣꯡ ꯑꯗꯨꯁꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯈꯨꯜ ꯑꯅꯤꯃꯛꯁꯤ ꯊꯣꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯍꯥꯏꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯀꯔꯤ ꯅꯣꯡꯗꯝꯈꯣꯜ ꯂꯩꯕꯅꯅꯣ ꯈꯪꯗꯦ ꯊꯣꯡ ꯑꯗꯨ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯦ ꯅꯨꯃꯤꯠ 4ꯅꯤ ꯂꯦꯞꯇꯅ ꯆꯨꯊꯔꯛꯇꯨꯅ ꯊꯣꯡ ꯁꯥꯕꯗꯨ ꯌꯥꯔꯝꯈꯤꯗꯦ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯏꯃꯥꯏꯁꯨ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯄꯥꯈꯠꯅꯔꯝꯃꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨ ꯆꯨꯝꯗꯣꯔꯤꯕꯖꯥꯠꯂ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯏꯃꯥꯏꯁꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯏ ꯁꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯏꯁꯤꯡ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯁꯤ ꯄꯥꯛ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯁꯤꯕꯨ ꯀꯔꯤ ꯊꯣꯛꯇꯣꯔꯤꯕꯅꯣ ꯄꯥꯈꯠꯅꯔꯝꯃꯤ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯖꯔꯦ ꯏꯆꯥꯁꯨ ꯑꯃꯈꯛꯅꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯅꯨꯃꯤꯠꯇꯣ ꯄꯥꯠꯇꯒꯤ ꯌꯨꯝꯗ ꯀꯨꯝꯃꯛꯇꯨꯅ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯤꯉꯩ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯕꯕꯥ ꯊꯣꯡ ꯁꯥꯕꯁꯦ ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯊꯣꯡꯁꯦ ꯁꯥꯕ ꯂꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯥꯏꯀꯜ ꯑꯃ ꯂꯩꯔꯁꯤ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯕꯕꯥꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯇꯣꯟꯗꯣꯟꯕ ꯊꯣꯡꯁꯤꯁꯨ ꯁꯥꯕ ꯂꯣꯏꯔꯒꯗꯤ ꯁꯥꯏꯀꯜꯗ ꯅꯠꯇꯦ ꯅꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯄ ꯌꯥꯕ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯏꯄꯥꯅ ꯂꯩꯗꯣꯔꯕꯅꯤ ꯑꯗꯨꯒ ꯅꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯇꯣꯔꯤꯅꯤ ꯀꯨꯏꯔꯔꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯅꯣꯡꯁꯨ ꯇꯥꯕ ꯂꯦꯞꯈ꯭ꯔꯦꯗꯅ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯦꯛ ꯃꯌꯦꯡ ꯇꯥꯔꯛꯄꯒ ꯊꯣꯡꯁꯦ ꯁꯥꯕ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯑꯉꯥꯡꯅꯤꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯦꯛ ꯍꯪꯉꯛꯏ ꯕꯕꯥꯗꯣ ꯁ꯭ꯀꯨꯜꯗꯤ ꯁꯨꯇꯤ ꯊꯥꯗꯦ
ꯑꯗꯨꯒ ꯅꯣꯏꯅ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯍꯟꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯏꯕꯨꯡꯉꯣ ꯕꯕꯥꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯇꯨꯔꯦꯟꯗꯣ ꯏꯁꯤꯡ ꯌꯥꯝꯅ ꯋꯥꯡꯉꯤ, ꯏꯔꯩꯁꯨ ꯌꯥꯝꯅ ꯀꯜꯂꯤ, ꯍꯤ ꯍꯣꯟꯕ ꯌꯥꯈꯤꯔꯣꯏ, ꯑꯗꯨꯅ ꯏꯆꯥ ꯁ꯭ꯀꯨꯜ ꯆꯠꯍꯟꯗꯕꯅꯤ꯫ ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯕꯁꯦ ꯏꯍꯩ ꯍꯩꯅꯗ꯭ꯔꯕꯣ? ꯀꯨꯏꯔꯔꯣꯏ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁ꯭ꯀꯨꯜ ꯀꯥꯔꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯌꯥꯝ ꯀꯨꯏꯗꯣꯔꯤꯒꯦ ꯊꯣꯡ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯕꯁꯤꯕꯣ, ꯍꯤꯁꯨ ꯍꯣꯟꯕ ꯌꯥꯗ꯭ꯔꯦ, ꯌꯨꯝꯒꯤ ꯂꯩꯒꯗꯕ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯋꯥꯠꯁꯜꯂꯛꯑꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯅꯣꯃꯦ ꯅꯣꯏꯕꯣ, ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯦ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯁꯤ ꯅꯣꯏꯁꯨ ꯎꯔꯤꯗꯨꯅꯤ, ꯑꯁꯤꯗ ꯀꯃꯥꯏꯅ ꯍꯤ ꯂꯥꯟꯗꯣꯔꯤꯒꯦ, ꯍꯤꯒ ꯀꯩꯒ ꯄꯨꯂꯞ ꯇꯥꯎꯊꯈꯤꯅꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯥꯅꯁꯨ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯃꯥꯟꯅꯕ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯄ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯁꯨꯕꯣꯟꯁꯤ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯇꯧ ꯑꯃꯗ ꯒꯣꯡ ꯒꯣꯡ ꯆꯪꯉꯛꯏꯁꯤꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯁꯨꯕꯣꯟꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯂꯦꯝꯕ, ꯍꯤ ꯍꯣꯟꯕ ꯏꯅꯥꯎꯇꯣꯟꯗ ꯍꯤꯒ ꯀꯩꯒ ꯇꯨꯔꯦꯟꯗ ꯂꯨꯞꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯎꯒꯠꯂꯛꯇ꯭ꯔꯤ, ꯃꯥꯒꯤ ꯍꯤꯗꯨꯁꯨ ꯂꯨꯞꯈꯤꯕꯗꯒꯤ ꯐꯥꯎꯒꯠꯂꯛꯇ ꯂꯩꯔꯤ, ꯑꯗꯣ ꯅꯪꯕꯨ ꯏ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯣ? ꯂꯥꯛꯑꯣ ꯊꯣꯔꯛꯑꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ? ꯍꯤ ꯍꯣꯟꯕ ꯏꯅꯥꯎꯇꯣꯟꯗ ꯍꯤꯒ ꯀꯩꯒ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯕ? ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯇꯨꯔꯦꯟꯁꯤ ꯏꯔꯩ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅꯤ, ꯃꯥꯗꯤ ꯀꯃꯥꯏꯅ ꯍꯤꯗꯣ ꯊꯥꯗꯔꯨꯔꯤꯕꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ, ꯐꯔꯦ ꯂꯥꯛꯑꯣ ꯊꯣꯛꯎꯔꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯕꯕꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ, ꯇꯨꯔꯦꯟꯗ ꯍꯤ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯅꯤ, ꯕꯕꯥ ꯏꯁꯤꯡꯗ ꯀꯨꯝꯃꯗꯣꯏꯅꯤ, ꯑꯉꯥꯡ ꯂꯥꯛꯄ ꯌꯥꯗꯦꯀꯣ, ꯅꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯣ, ꯍꯣꯔꯦन ꯕꯕꯥ ꯍꯜꯂꯛꯄꯗ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯦ, ꯃꯃꯥ ꯑꯉꯥꯡꯁꯦ ꯊꯦꯝꯍꯧꯔꯣ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯏꯃꯥꯟꯅꯕ ꯁꯨꯕꯣꯟꯒ ꯑꯩꯒ ꯇꯨꯔꯦꯟꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯐꯔꯞ ꯐꯔꯞ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯇꯨꯔꯦꯟ ꯋꯥꯡꯃ ꯋꯥꯡꯃꯒꯤ ꯃꯤꯌꯥꯝꯁꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨꯗ ꯌꯣꯝꯁꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯋꯥꯅ ꯊꯤꯟꯅꯔꯝꯃꯤ꯫ ꯉꯜꯂꯤꯕꯗꯤ ꯃꯤꯗ ꯅꯠꯇꯅ ꯍꯤ ꯐꯧ ꯌꯥꯎꯅ ꯂꯨꯞꯈ꯭ꯔꯤꯕꯁꯤꯅꯤ꯫ ꯃꯗꯨꯗ ꯈꯨꯟꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯑꯒ ꯑꯃꯨꯛ ꯊꯤꯕꯗ ꯑꯁꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯀꯣꯟꯅ ꯃꯅꯥ ꯀꯗꯥꯏꯗꯒꯤ ꯐꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯗꯨꯅ ꯂꯨꯞꯈ꯭ꯔꯤꯕ ꯃꯄꯥ ꯑꯗꯨꯗꯒꯤ ꯐꯅ ꯁꯥꯡꯅ ꯆꯠꯂꯒ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯦ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯂꯥꯏꯅ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯉꯥꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯥꯏꯕꯤ ꯑꯃꯁꯨ ꯂꯥꯏ ꯇꯣꯡꯈꯠꯂꯛꯈꯤ꯫ ꯁꯨꯃꯥꯏꯅ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯧꯈꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯀꯤꯕ ꯃꯔꯛꯇꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝꯍꯩꯒꯤ ꯌꯧꯔꯛꯄꯒ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯃꯥꯏꯅ ꯇꯧꯍꯧꯔꯤꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯂꯥꯏꯅ ꯂꯧꯕꯅꯤ ꯑꯁꯤꯕꯗꯣ ꯐꯪꯉꯕ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯃꯁꯨ ꯂꯥꯏ ꯇꯣꯡꯈꯠꯂꯛꯏ꯫ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯃꯤ ꯈꯔ ꯂꯧꯈꯤꯅꯤ ꯍꯥꯏ, ꯈꯪꯗ꯭ꯔꯦ ꯀꯔꯤꯕꯨ ꯊꯣꯛꯇꯣꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯗꯨ ꯊꯣꯡ ꯑꯁꯤ ꯁꯥꯔꯛꯄꯒꯤ ꯇꯧꯔꯤꯖꯥꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ, ꯃꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯋꯥꯡꯃꯔꯣꯝꯒꯤ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯧꯈ꯭ꯔꯕ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯁꯣꯝ ꯇꯨꯔꯦꯟ ꯋꯥꯡꯃꯒꯤ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯃꯨꯛ ꯇꯨꯔꯦꯟ ꯑꯗꯨꯗ ꯍꯤꯗꯒꯤ ꯇꯥꯎꯊꯈꯤꯗꯅ ꯃꯗꯨꯁꯨ ꯑꯗꯨꯝ ꯁꯤꯅ ꯐꯪꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯃꯊꯪ ꯃꯤ ꯑꯅꯤ ꯂꯧꯔꯛꯄꯗꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯁꯥꯕ ꯂꯣꯏꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯁꯥꯕ ꯂꯦꯞꯄꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯋꯥ ꯑꯃꯒꯁꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯊꯣꯡꯁꯦ ꯁꯨꯃꯥꯏꯅ ꯁꯥꯕ ꯂꯣꯏꯁꯤꯟꯗꯅ ꯊꯝꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯊꯨꯅ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯅꯗꯨꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯅ ꯊꯣꯡꯗꯣ ꯍꯟꯗꯛꯀꯤ ꯁꯥꯕ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯄꯨꯡ ꯐꯥꯅ ꯊꯣꯡꯗꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯜ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯂꯣꯟꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯧꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯞꯄꯒ ꯑꯩꯅ ꯁ꯭ꯀꯨꯜ ꯊꯤꯟꯕꯤꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯑꯒ ꯉꯟꯅ ꯍꯦꯛ ꯇꯨꯝꯃꯝꯃꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯃꯪꯗꯨꯗ ꯏꯆꯥꯅꯨꯄꯥꯁꯦ ꯁꯥꯏꯀꯜ ꯑꯃꯗ ꯁ꯭ꯀꯨꯜ ꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯆꯥꯅꯨꯄꯥꯁꯦ ꯁꯥꯏꯀꯜ ꯑꯗꯨꯗ ꯇꯣꯡꯍꯜꯂꯒ ꯊꯣꯡꯗꯣ ꯂꯥꯟꯊꯣꯔꯛꯅꯕ ꯁꯥꯏꯀꯜꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗ ꯊꯣꯡ ꯃꯌꯥꯏ ꯆꯜꯂꯛꯄꯁꯤꯗ ꯎꯒꯤ ꯊꯣꯡ ꯑꯗꯨ ꯃꯤ ꯑꯃꯅ ꯍꯣꯔꯥꯏꯅ ꯈꯥꯏꯕꯗꯧꯅ ꯒꯦꯒꯥ ꯒꯦꯒꯥ ꯈꯥꯏꯕ ꯃꯈꯣꯜ ꯑꯃ ꯑꯣꯏꯅ ꯇꯥꯔꯛꯏ꯫ ꯃꯪꯅꯤꯅ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯁꯥꯏꯀꯜ ꯑꯗꯨꯗ ꯇꯣꯡꯉꯤ꯫ ꯀꯣꯟꯅ ꯑꯩꯅ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯊꯣꯡꯁꯤꯗ ꯍꯣꯔꯥꯏ ꯈꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯊꯣꯡꯗꯣ ꯍꯣꯔꯥꯏꯅ ꯁꯨꯝ ꯈꯥꯏꯔꯒ ꯃꯈꯥꯗ ꯁꯨꯝ ꯂꯪꯊꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛ ꯃꯥꯏꯊꯣꯡꯁꯨ ꯎꯒꯦ ꯐꯪꯉꯝꯗꯦ꯫ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯣꯡꯁꯤ ꯁꯤꯗꯣꯛꯅꯕ ꯇꯧꯔꯤꯁꯤꯕꯣ? ꯊꯣꯡ ꯑꯁꯤ ꯁꯦꯝ ꯁꯥꯕꯗ ꯀꯌꯥꯝ ꯋꯥꯒꯦ? ꯀꯅꯥꯅꯣ ꯅꯪꯕꯨ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯗꯦ, ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯑꯗꯨꯝ ꯇꯧꯏ꯫ ꯑꯩꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯔꯛꯄꯗ ꯅꯨꯄꯥꯗꯣ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯑꯩꯔꯣꯝꯗ ꯃꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯏꯁꯥꯗ ꯄꯨꯡꯄꯥ ꯍꯦꯛ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯏꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯀꯣꯟꯅ ꯏꯆꯥꯅꯨꯄꯥꯗꯨ ꯊꯣꯡꯗꯨꯒꯤ ꯃꯈꯥ ꯇꯨꯔꯦꯟ ꯑꯗꯨꯗ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯛꯈꯪꯗꯕ ꯑꯀꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯊꯣꯡ ꯑꯗꯨ ꯍꯣꯔꯥꯏꯅ ꯁꯨꯝ ꯂꯦꯟꯈꯠꯂꯒ
ꯑꯩꯁꯨ ꯃꯥꯅ ꯃꯈꯥꯗ ꯇꯥꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯒ ꯑꯩꯁꯨ ꯊꯣꯡ ꯑꯗꯨ ꯇꯦꯛꯊꯔꯛꯇꯨꯅ ꯃꯈꯥꯗ ꯇꯥꯁꯜꯂꯝꯃꯤ ꯃꯪ ꯑꯗꯨꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯁꯨꯝꯅ ꯃꯪꯗꯨꯗ ꯃꯩꯉꯥꯛꯅꯔꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯏ ꯀꯩꯗꯧꯔꯒꯦ ꯉꯟꯇꯥꯅꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯃꯨꯛ ꯃꯪꯗ ꯀꯔꯤ ꯎꯔꯛꯑꯒꯦ ꯍꯪꯉꯛꯏ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯁꯥꯁꯦ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯪ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯇ ꯄꯨꯕꯤꯔꯛꯑꯣ ꯑꯩ ꯈꯧꯔꯤꯁꯦ ꯈꯔ ꯀꯪꯉꯦ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯀꯜꯂꯒ ꯄꯤꯔꯛꯏ ꯏꯁꯤꯡꯗꯣ ꯊꯛꯑꯒ ꯃꯉꯣꯟꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯥꯗꯤ ꯇꯨꯝꯃꯤꯕꯣ ꯃꯪꯗꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯊꯣꯡ ꯑꯍꯟꯕꯁꯤꯗ ꯂꯥꯜꯂꯨꯔꯒ ꯑꯀꯤꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯗꯅ ꯏꯄꯥ ꯏꯆꯥ ꯇꯨꯔꯦꯟ ꯃꯈꯥꯗꯨꯗ ꯇꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯀꯔꯤꯃꯨꯛ ꯊꯣꯛꯇꯣꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯌꯥꯔꯤꯁꯦ ꯃꯪ ꯍꯥꯏꯁꯤꯗꯤ ꯎꯅꯤꯡꯕ ꯍꯦꯛꯇ ꯎꯕ ꯉꯝꯕꯅꯤ ꯃꯗꯨꯅ ꯇꯥꯏꯕꯪꯗ ꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯁꯜꯂꯒ ꯉꯟꯇꯥꯅ ꯇꯨꯝꯈꯤꯕꯗꯨꯗ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯄꯣꯊꯥꯕꯤꯔꯣ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯗꯨꯝꯅ ꯍꯦꯛ ꯈꯟꯇꯣꯛꯄ ꯍꯥꯏꯗꯨꯅꯤ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯏꯍꯦ ꯄꯨꯡꯗꯤ ꯉꯜꯂꯤ ꯄꯣꯠꯅꯤꯅꯦ ꯐꯔꯦ ꯑꯗꯣ ꯅꯪꯁꯨ ꯇꯨꯝꯖꯔꯨꯔꯣ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯥꯁꯨ ꯇꯨꯝꯕ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈꯤ ꯉꯜꯂꯤꯕꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯀ꯭ꯋꯥꯛ ꯌꯥꯝꯅ ꯈꯣꯡꯉꯝꯃꯤ ꯑꯩꯁꯨ ꯃꯪ ꯍꯥꯟꯅꯒ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯨꯄꯤꯗ ꯇꯥꯔꯤꯕꯣ ꯀꯔꯤꯅꯣꯃꯇ ꯍꯥꯏꯒꯦ ꯑꯉꯥꯡꯁꯤꯡ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯍꯜꯂꯒꯨꯝꯁꯤ ꯃꯪ ꯍꯥꯟꯅꯒ ꯀꯌꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯕꯒ ꯍꯧꯖꯤꯛ ꯀ꯭ꯋꯥꯛ ꯈꯣꯡꯈꯤꯕꯗꯣ ꯇꯥꯍꯧꯕ꯭ꯔꯣ ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯈꯨꯟꯁꯤ ꯀꯔꯤꯅꯣꯃ ꯇꯧꯗꯧ ꯃꯥꯜꯂꯤ ꯊꯣꯡ ꯑꯁꯤꯁꯨ ꯉꯁꯤꯗꯤ ꯑꯩ ꯂꯥꯟꯕ ꯀꯤꯔꯦ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯗꯣ ꯅꯪꯅ ꯀꯤꯔꯒꯅ ꯑꯉꯥꯡꯁꯦ ꯑꯩ ꯊꯤꯟꯕꯤꯔꯨꯔꯒꯦꯗꯅ ꯍꯌꯦꯡꯗꯤ ꯊꯥꯡꯖꯅꯦ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦꯁꯨ ꯇꯥꯏ ꯃꯊꯪ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯁꯨꯇꯤ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯍꯜꯂꯁꯦ ꯑꯩ ꯊꯤꯟꯕꯤꯔꯨꯔꯒꯦ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯅꯪꯅ ꯊꯤꯟꯗꯕꯒꯤ ꯋꯥꯗ ꯅꯠꯇꯦꯅꯦ ꯃꯪ ꯍꯥ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯔꯤꯁꯤꯅ ꯚꯥꯞ ꯈꯤꯇꯪ ꯇꯥꯔꯣ ꯌꯥꯔꯦ ꯉꯁꯤꯗꯤ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯍꯜꯂꯒꯨꯝꯁꯤ ꯅꯪꯁꯨ ꯃꯉꯥꯏ ꯑꯩꯁꯨ ꯃꯉꯥꯏ ꯑꯩꯈꯣꯏ ꯑꯃꯇ ꯉꯁꯤꯗꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯑꯒꯨꯝꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯨ ꯍꯪꯉꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯃꯥꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯖꯔꯛꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯟꯒꯤ ꯑꯍꯟ ꯌꯨ ꯉꯥꯎꯕ ꯑꯃ ꯁꯥꯏꯀꯜꯒ ꯀꯩꯒ ꯊꯣꯡ ꯑꯗꯨ ꯂꯥꯜꯂꯛꯄꯗ ꯃꯈꯥꯗ ꯇꯥꯁꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯛꯄꯗꯩꯗꯤ ꯏꯁꯥꯗ ꯑꯉꯛꯄꯅ ꯄꯤꯛ ꯍꯦꯛ ꯊꯟꯈꯤ ꯏꯁꯥ ꯏꯇꯣꯝꯗ ꯑꯁꯨꯝꯅꯁꯨ ꯈꯟꯖꯔꯝꯃꯤ ꯈꯟꯕꯒꯤ ꯍꯦꯛ ꯃꯄꯥ ꯆꯥꯅꯩꯗ ꯃꯪ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯔꯤꯁꯤꯗꯤ ꯃꯁꯤꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯀ꯭ꯋꯥꯛꯁꯨ ꯑꯌꯨꯛꯇ ꯌꯥꯝꯅ ꯈꯣꯡꯈꯤ ꯃꯁꯤꯒꯤ ꯊꯣꯡꯁꯦ ꯁꯥꯔꯛꯄꯗ ꯃꯤꯁꯤ ꯃꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯣꯔꯤꯁꯤꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯆꯨꯝꯗꯣꯔꯕ ꯃꯥꯜꯂꯤ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯊꯣꯛꯑꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯨ ꯌꯦꯡꯉꯨꯁꯤꯔ ꯍꯣꯏꯗ ꯊꯣꯛꯇ꯭ꯔꯕꯗꯤ ꯐꯖꯔꯔꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯈꯪꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯆꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯌꯦꯡꯉꯨ ꯊꯣꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯍꯟ ꯌꯨ ꯉꯥꯎꯕ ꯑꯃ ꯁꯥꯏꯀꯜꯒ ꯀꯩꯒ ꯇꯥꯁꯟꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯥ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯀ꯭ꯋꯥꯛꯁꯨ ꯌꯥꯝꯅ ꯈꯣꯡꯈꯤꯗꯨꯅꯤ ꯑꯗꯣ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ ꯑꯉꯥꯡꯁꯦ ꯃꯄꯥꯟ ꯅꯨꯄꯥ ꯄꯣꯊꯣꯛꯇ ꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯛꯆꯥꯡꯁꯨ ꯉꯝꯗꯦ ꯍꯥꯏ ꯊꯣꯛꯇꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯅꯨꯡꯁꯤꯠ ꯃꯔꯝꯗꯨꯗ ꯅꯥꯔꯤꯗꯣ ꯍꯦꯟꯖꯜꯂꯛꯅꯕꯅꯦ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯀꯨꯏꯒꯗꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇꯅꯤ ꯑꯩ ꯊꯣꯛꯑꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯊꯣꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ ꯂꯩꯀꯥꯏꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯍꯜ ꯂꯃꯟ ꯈꯔꯁꯨ ꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯣꯝꯒꯤ ꯇꯨꯔꯦꯟ ꯋꯥꯡꯃꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯁꯨ ꯇꯥꯁꯟꯈ꯭ꯔꯤꯕ ꯑꯍꯜ ꯑꯗꯨ ꯃꯩ ꯀꯥꯞꯇꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ ꯁꯥꯏꯀꯜ ꯑꯗꯨꯕꯨꯗꯤ ꯐꯪꯉꯕ ꯃꯥꯜꯂꯤ ꯇꯧꯕꯇꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯐꯪꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯊꯣꯡꯁꯤ ꯃꯤ ꯂꯥꯟꯕ ꯀꯤꯟꯅꯔꯅꯤ ꯀꯔꯤ ꯃꯇꯧꯅꯣꯕꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯉꯔꯥꯡꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯑꯌꯨꯛꯅ ꯊꯦꯡꯕꯗ ꯊꯣꯡꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯃꯑꯣꯡꯗ ꯀꯣꯀꯥꯛ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯈꯤ ꯍꯥꯏꯅꯩ ꯍꯧꯔꯛꯑꯕ ꯈꯪꯗꯦ ꯏꯆꯥ ꯏꯁꯨꯁꯤꯡꯁꯨ ꯑꯃ ꯃꯊꯦꯡꯗ ꯊꯣꯡꯁꯦ ꯂꯥꯜꯂꯒ ꯆꯥꯊꯣꯛꯅꯕ ꯌꯥꯎꯔꯤ ꯀꯝꯗꯧꯗꯣꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯥꯁꯟꯈꯤꯕꯅꯤꯅ ꯇꯨꯔꯦꯟ ꯃꯈꯥꯗ ꯇꯥꯁꯟꯈ꯭ꯔꯤꯕ ꯑꯍꯜ ꯑꯗꯨ ꯊꯤꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯍꯧꯗ꯭ꯔꯕꯗꯤ ꯇꯨꯔꯦꯟ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯆꯦꯟꯊꯈꯤꯅꯤ ꯍꯥꯏꯗꯅ ꯄꯨꯡ ꯐꯅ ꯊꯦꯡꯉꯐꯥꯎ ꯍꯛꯆꯥꯡꯗꯨ ꯐꯪꯅꯕ ꯊꯤꯅꯔꯝꯃꯤ ꯑꯩꯗ ꯁꯨꯝ ꯌꯦꯡꯉꯒ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯗꯨꯝ ꯁꯨꯝ ꯄꯣꯛꯁꯜꯂꯛꯈꯤ ꯀꯣꯟꯅ ꯎꯆꯤꯟ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯥ ꯑꯃꯗ ꯄꯜꯂꯒ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯃꯌꯥꯝꯅ ꯐꯪꯕ ꯉꯝꯈꯤ ꯍꯛꯆꯥꯡꯗꯨꯁꯨ ꯐꯪꯈꯤꯕꯗꯒꯤ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯪꯉꯝꯃꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯔꯒ ꯌꯨꯝꯗ ꯍꯦꯛ ꯆꯪꯉꯛꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤꯅꯤ ꯍꯥꯏꯒꯦ ꯍꯛꯆꯥꯡꯗꯤ ꯁꯤꯅ ꯑꯗꯨꯝ ꯐꯪꯉꯕꯣ ꯃꯤꯗꯨꯅ ꯀꯔꯥꯏ ꯋꯥꯏꯗꯒꯤꯅꯣ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯁꯤꯅ ꯐꯪꯉꯦ ꯑꯍꯟꯗꯨ ꯋꯥꯡꯃꯗꯒꯤꯅꯤ ꯅꯪꯅ ꯃꯁꯛ ꯈꯪꯉꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯏꯒꯨꯝꯅ ꯑꯁꯤꯒꯤ ꯊꯣꯡꯁꯤ ꯂꯥꯟꯒꯗꯕꯕꯨ ꯁꯨꯝ ꯀꯤꯁꯜꯂꯛꯏ ꯑꯍꯜ ꯑꯗꯨꯅ ꯍꯥꯟꯅ ꯁꯪꯒꯥꯈ꯭ꯔꯦꯅꯦ ꯊꯣꯡꯗꯣ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯣꯝꯃ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯦ ꯃꯤꯅꯁꯨ ꯍꯥꯏꯅꯍꯧꯏ
ama matheng thong asi lanbadu kinarani haina hauwi numitudi adumaina adum hauki masigi matung numit nini muk leiragadi haibaga tawbaga thong adu manin khara naiba haurakle hainaramni numitudi babagi meyamba khoi panthauga imabok asi mayum pankhibi masanupigi manakta saluni haidana nungthingi pung ani tarakpa matam aduda ahalani do soli mari akhoi thonga lana satkibadu aina hekpu haurami maduda aina igi nupida sumna hairami akhoi pange imabok kana salisubu kadaida salibajano moy ani se masanupigi mayumda satpa mani hojik pungso a yorokan sida satke hairagana kharangana satpa yadaba zara masigi ahalani sibo tamangamde horen makhoina halakpadadi pungse thengani ne thongsina oiriba mong matausiga yamukta tanarukige aduga karaida salino hanguge haidana aisu poklaunga hogalaga ahlani dugi matungda prap sen salei aduga sumna hangami ipani mabo karaida satke thori no hangni maduda koi ipandi ahano salappanina mana khara tathire aina hange badu munna targale imabok noina sumna khomei nasanupigi manakta satpiruge tawbani khomei aina mo hujipo punga yorokansida nate satke hairagana ngalinge chatpa yadro lamnaga khara lapaga ado imabok halano ada ahinga dumle uro hore noina halakpada pung thengane adugine aina hairise hairame imabok soina dumna haibaduda wa mata khumamdre adum ahalani do masanupigi da saluni hadana dum chatpi maduda iso ahalani dugi khanbada pakhalame numida warum pung thenga kan khara mamsalapigi duda aina igi nupida imabok ipangadu halakra bazaru mamsale ena tawrisi aina budi pung thenga da boiragadi ada masanupigida adu mahing lekro eng nungalaga halo haikibani hairame agi nupina mo halakidoi mandri hujitani aina makhoin khondagi phadigong khara hekpa sanguri badu thong solo lhawi haide aina mo halauji haiba adudi ahalani do masanupigida ahing lekturi bo oidini adu moisu sengna hairamde ahalani disu karino mane fare adudi haidana isu pakhalamadu khara pharame tawdabo khoi mabukai pangadi ahingdo le oidabo oiriba jame numidangi pung 3 tarakpa daida masanupigi yumdagi halakpaduna akhoigi thongma pa saide yoksalaki ahalani duna sum thongdo lalake tawrakpasida ahal ama makhada taraga sikibaduda manin khara nairekpadagi thonga su kidana mi mata lanaramde aduna manakadaida mi mata sanaramde somlakpaduna thongdo lanba horakpasida imabokna tung thangame ipana mang tharga thongdo lale matamada imabok ki tungda miyoy ama thongdo lalakpadongna makholama imabokna tarame ipandi natrang amada magi thokpa ama thonga do dum lalame imabok su kana wari bazano ne haidana tamna mamai do leithoroktuna yengombada ngarang nahan sikiba haladubi mathwai mamikom masadu isot hek zolaga halama imabok ki tungda sap lepami hai maduda imabok su sumi samna thonga do mi lanjarakpo oirini khana manglomda dum thonga do tamna lalai koi panso imabok to thonglani ibra haidana tunglei thoga yengobada imabok ke hek maning tunglomda miyoy ama sum lepaga tunginarapadu ipana urame maduda ipanso kainone magi matungda sap lepaga mi ma inari sibo haidana imabok na lakpadu ngahek ngai birame ngalibada imabok ne ipan gi manakte hek yoksalakpaga hojiwaje ipana urakiba ahladu leiramde adum imabokki marumda lumduna dum mangki ipanso kariguma khara singnarakpadagi imabokta nangi tungda hojik inarikhibudo nang khangbro hangame imabokna muha kari haibano hangame ipana muk nangi natungda halama inarakpado nang khangbra hangbani tarabo hangame adumaina ipana hangakpaduda imaboksu taraduna tunglai thoga yengame matamududa halama inara ambadu leiramdabududa imaboksu masada angakpa khara poe panamadu oizaragasu makoidi ahan oirabanina makoigi wakanda ka hena khanjalamde adum lanbam thokpa thong adu lalaga laame koi pani mataoduda manga mukyeng tunga mukyeng tawduna yum tamna lakpa horame aduga masinda sumna solame lemana haibadu chumi thengman khare nganna salu yadro haibadu angangduda masi thokani khangbanina pana haibu oirame haidana ipana yum yogdri poise son laame aisu mapanda leiringai ahalani do numidang do mari lakpadu urame maduda isu punga heknai kainone sibu ipange imabuka natro hojipo moyani di kamaina haliba asumna ise angakpa maga loina na ipange imabukiga manakta muksen salame aduga ina karino ipan imabu hojipo kamdong no haliba asuk thenga sibu aina haide ahin kok lepthoga
Nongalaga ingna tamna halakpa yadro hairame. Maduda imabokna sumna khumei. Aidi ahingdo lekrasi haibani napanna. Migi mayumda hing lekpa hainadi haidana. Adum thengasu thengna halabani haidai. Khoi panasu makhoina thengnarkiba wari singado ingonda tamai. Aduga makhoigi matungda inari hairiba ahalladuge. Mawong mataw adusu ipanna ingonda wari tamakpaduda. Aisu isada tu songkiba khangauramde. Ahalani doina masa masada maiga okthoktirame. Aduga isi yumda hathu tu sangaktuna. Aigi nupidasu warido tamamne. Onthokpa ahalani haibadu tare. Imabok ipangadi haujikta halahuri hairame. Aigi nupidasu karino hairisubo asengbro. Nate masanupiduna thiengani laikro hairaktabazaro haidei. Aina mo khangde imabokna haibadedi ipanna hinglepadu. Haidade haidana yate hai. Aduga ngai khuni wari masu tamge. Mabani na thonga se lalakpada makhugi tungda. Ahlama sapchap yungna inari haine. Aidi madu aina khanbada. Narang na hen saikanga kaiga thonga sida punna. Tasin minarga sikiba ahladugi thawaidu maale. Mina dumaina thonga sida thoe hainarabane hairame. Aigi nupisu warido tabada masada pungki hekirame. Aingonda ado ahalani dubu karisu tahoudrabo hangai. Aina mo huzi phawgidi khangde ado aisu maiga de okthokpiramlabani hairame. Mataw sumna numitudi adumna adum hauki. Masigi matung matam khrani leiraga. Turen wangmada khoi thainagi tinarappa imanaba khara lai. Akhoiga moiga se numit matam ama lai. Madugi matam aduna sakadum chanarame. Sak sanabagi matam tu naksalakpaduda. Imanaba toduna ingonda sumna hairei. Lema turen wangma sak sanabadu. Madu hayeng oiramane. Ado khosibo sanakise hairibro hangai. Aina mo khangre taw ayukta tawbo oiragadi phai. Ado numidang tage hairakini. Ado numidang dabo hujuje khollasida oiriba mong matawsiga. Thongsida marol amaga aidi handakisidi. Yabu yawningdrabani hairame. Imanaba aduna amuk khoine aisu adumna khallini. Ado phare hayengdo khresum turing wangmagi. Mi kayam yawgadage do yengaga ibanisu salasi hairamaga. Masu mayumda adum hanki. Numitugi nonghega anbaga turing wangmagi imanaba mayama maphagida laktuna. Sak chanabadu kamdawsige hangba lai. Maduda isu sahi kuding sanarka lakpanina. Yauroroi haibadu kwage khaidokpa ngamdadana. Yawgani hek kumtoame. Maduda imanaba singaduna sumna hairame. Phare adudi horen pung ahum madaida khoi turing wangmada lanthorao. Handakte khoiromda taramni sak chanabadu hairamaga. Makhoide adum satkare. Aisu makhoina sakraga kona sumna khalame. Aina yawni ngamni haidur sibo khoi sungli turing wangmage. Imanaba singdubu kana saturi bazalo. Ai tomda mo koiramdana pharak ama tarani go. Aduna ai imanaba kharak khomhawpigi haidana. Aise yumdagi thoraga imanaba kharak unnarame. Maduda imanaba singdusu yawroroi hujujik oiriba fivansida. Numidang kamaina thongse lalaga. Yumda halaktoino haidana kumai. Aina sumakhoida phana thembani chaminarusi aidi nakhoisu yawtoi mandana. Yawni haidokre hairame. Maduda imanaba singduda sumna hairei. Ado nangbo ngawbro hujujik oiriba mong matawasiga. Kamaina numidang saksa haizana duino. Ngamaroi haiduso nangso angang nare haizando hairei. Aisu wakanse nungaite yumda adum halame. Aigi nupida soina sumna hairame. Asakwai toren wangmagi imanaba masin sahi puding. Sakin keng chanabado ngasi tare. Ado makoy adum da sutai sakto saba satoisi. Aidi asongi imanaba singche yawtoi mandana. Ngamni hek haidure. Aduga hujikta aina hangubada makoydi. Amato yawraroi hainarei. Aibu kamdog duino hangame. Aigi nupida mo adudi nangsu salurano hairei. Aina mo asmadusu hek nungaite taurisi ngamthokiba wa hairibasi. Ai matha sare haidana isu numitu. Satsira satkumsira khanja narga leilame. Pungahum tasalakpadagidi isu hoida gari da salurage. Aduga thuna halage haidana. Sak sanabadu itomda yawbu salame. Numito mayamgi saksa haizanabu oibanina. Phanaida ngana yumda hanjaningagasu. Upai leramde pung mapan su tathokhi. Sak sanarambadu loiraga imanaba singduna sumna hairei. Itaw nang gari da labanina koi thindaroige. Paikai yum yaw phawkthawkro. Ponga lako ragade khon nang thinbige ningambani hairei. Aisu maduda hoi itaw ai salage yarani haidana. Aisu sak sana pha madudagi thoraktuna yumda gari masadu. Thawraga halakpa haurame. Thong mapadu yoksalakani khanbadi sare yamna hainaramde. Adubu thong mapadu hek yoksalakpaga. Aige gari se yarakhide. Maduda aidi as dawside ai ngaside pungloi loiredana khanna. Aige gari do sum ilaga thong aduda. Itomda lakpada thong mayai da nupa masuk thaga.
ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯩꯅ ꯎꯔꯛꯑꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯑꯝꯃꯤ ꯑꯥꯗꯒꯤꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔ ꯑꯁꯤ ꯃꯤꯁꯦ ꯃꯥꯜꯂꯤ ꯃꯥꯒꯤꯁꯦ ꯃꯈꯨꯠꯁꯨ ꯑꯃꯨꯛ ꯊꯥꯡꯒꯜꯂꯤ ꯑꯗꯨꯒ ꯃꯩꯈꯨꯒꯨꯝꯕꯁꯨ ꯃꯅꯥꯛꯇ ꯃꯅꯤꯜ ꯑꯃ ꯋꯥꯡ ꯀꯥꯏ ꯃꯥꯒꯤꯁꯦ ꯆꯨꯔꯨꯞ ꯆꯤꯡꯕ ꯃꯥꯜꯂꯤ ꯐꯔꯦ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯒꯦ ꯈꯟꯅ ꯒꯥꯔꯤꯗꯣ ꯁꯨꯝ ꯏꯜꯂꯒ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯇꯨꯔꯦꯟ ꯑꯗꯨꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯈꯤ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯛꯑꯝꯃꯤ ꯃꯅꯥꯛ ꯑꯗꯥꯏꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯍꯧꯖꯤꯛꯇ ꯆꯣꯡꯊꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯅ ꯇꯨꯔꯦꯟ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕꯗ ꯏꯁꯤꯡꯗꯣ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯀꯔꯤꯁꯨ ꯇꯥꯁꯤꯟꯈꯤꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯃꯗꯨꯗꯩꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯈꯤ ꯃꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯊꯨ ꯒꯥꯔꯤ ꯃꯆꯥꯗꯨ ꯏꯜꯂꯒ ꯂꯥꯛꯄꯁꯤꯗ ꯊꯣꯡꯗꯣ ꯂꯥꯟꯊꯣꯔꯛꯑꯝꯗꯥꯏꯗꯨꯗ ꯒꯥꯔꯤꯗꯨ ꯈꯪꯂꯨꯝ ꯍꯦꯛ ꯂꯨꯝꯊꯔꯛꯑꯦ ꯍꯥꯏꯗꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯨꯡ ꯑꯣꯜꯂꯒ ꯅꯨꯄꯥ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯄꯥꯈꯠꯈꯤꯗꯅ ꯒꯥꯔꯤꯗꯨ ꯍꯨꯟꯇꯣꯛꯑꯝꯃꯒ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯃꯗꯨꯗ ꯏꯄꯜ ꯍꯣꯏ ꯑꯩꯒꯤ ꯅꯨꯄꯤ ꯍꯣꯏ ꯇꯧꯔꯒ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯩꯁꯦ ꯂꯥꯏꯇꯤꯟ ꯈꯨꯔꯝ ꯊꯣꯛꯄꯤꯕꯗꯒꯤ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯞꯅ ꯂꯥꯛꯏ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯈꯣꯏꯗꯁꯨ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨ ꯂꯥꯟꯕꯗ ꯑꯀꯤ ꯑꯈꯪ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗꯒꯤ ꯊꯣꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗꯤ ꯃꯤ ꯑꯃꯠꯇ ꯂꯥꯟꯅꯔꯝꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯈꯛ ꯂꯥꯟꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯊꯦꯡ ꯃꯤ ꯑꯃ ꯑꯅꯤ ꯇꯔꯤꯛ ꯊꯣꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯑꯕꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯒꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ